program asigi makha chathajarakpada Unique Wildlife Protection Committee Manipur na yamna nungaiba paw amana ngasigi function asigi mari lenana Unique Wildlife Protection Committee gi oiba website amang asi launch tawigani website adugi maming na www mayam no tawirasu yai horen su ulakani www.uwlpc asagi Unique Wildlife Protection Committee.org.com aduga asigi website asi launch tawibaga loinana asi release tawgadoriba kom yauteba okay kom harami ngapi gani ngasai kom du color me henjin gramale www.uwlpc.org aduga website asi launch tawibaga loinana ngasigi audio disc asisu release tawbina bidamakta daista lengsin biriba dignitary singda ningsingjari noloksari na koi forest manghaliba environment manghali miyoi baheba jati sine the most cruel animal si juda su laiba hore aduna koi samaj si nungsi hauda taragadi environment si nungsi hauda taragadi ai khoi su leihidaba yai Thank you, sir. Thank you, sir. I'm going to nixing again www.uwlpc.org. Aduga, asigi releasing audio discs adusu release to wina bagdamakta dignitary sing the nixing jari. Release to over city isai naksila abanina mayam kubak to karaga hauna hauna kubi nabaning singjari isai ki khu nabat thami ber kaino kubak se yamna likna khui Thank you sir kubak hauna please give a round of applause